Imagi channel ngasi subscriber rising ama sure aduna maram oiraga moigi monetization tawba haibadu tawreba ko mayamna nangsi mating pangbidana nungsibidana samai tawbadagi sigi hojiki hairiba monetization haibase yaungame imagi ahanba video thagat khibase July gi tang mari da thagat ba hawi ko haukraba punsi wari khara haidana ita thazadana masibu mayamna nungsibibadagi view je hauji phawbada rising train panga jamapan nifuma tho yengbiba hairiba masi yengbiba sina maram oiraga imada monetization tawda yam chauna mateng ama pangre kho aduna maram oiraga hojikse mayamna pa ngamnadaba monetization haibatu yawbagi mikuptu aduni ko hojik tawrise imada kari phawi kana oh icha pokja bai mahai ya le hai basida ya hauji yamna maruiba ro loriba misak amak ucara ke ko mana macha hai je macha gi macha oiduiba haibadi masunupi ni ko hairiba masunupi si chuma sunupi ni ahan ba namina khiba baba do leire si leire wow mayam hairiba masunupi jini ko masunupi jigi mapana hojik magi video se nambi dana thagat pi dana tawdagi ngasigi tanja se ngasigi nungairaba mikup haidare ni ko yamna tangna phangba pa hek phangba ngamoidaba haidare adugumba mikup tuni hojik phangba ngami se ko aduna mayam imagi damakta thawai yauna honna birakhiba haibadi imagi sigi monetization je yohandaba yade haidana tawbirakhiba mayam jingdo maduda amoktang thagat wahi haibiu se sa mayamna aibu nusibibadegi nakhulonna basu yai kaigino da han aduni mayamna aibu nusibibadegi akhoi mayamna aibu thagapibadegi asi yawibani tasengna hairabada imagi chahi matang jidadi sigi monetization je yawboji panga moida boi khalleba kaigino da yam wana bhaitare adubu ngasai masu ani masu amaga atu masu amaga ni ko masu ani jina thajada bida aibdi s tawjarjanu da gaina tawrga video do kabak namaga karim ta keno tawda bida moibani khaktana moibani khakta oira su yengbiragi se haidana tawkiwa video ni ko namgiba video do aduga thajadabagi maram se kamai tawge habada ngasai imagine budi thawai yam yaujaba ko hana degi hona yaujare video kala karikra aduna jagoi gumba kai gumda yamna thawai yauna tawjara ko amadi oye tawutabu aina hauji haibadu monetization haibasidi kanana su haibdi paikta ngambo oidabanina laik laisu haibasu nati ima se karimata maming phau da yam wana iba ama oi haiba aduduna maram oiraga sungta hek thajarudaba haitare ado hairiba ina huje haijabado magi ahanba video se 2026 ki July gi tang mari dagi thagat pa hobani ko aduga ju thama khakta change thama keno duda magi hours haitare monetization hours sing mari do yongam khi ko aduga subscriber haibadi tuman badagi subscriber si khara di wana phangi ko phangba haibadi yamna budi keno phangabani na dum khandi khalle kaigino da thamagi manungda ngasai gi 1000 subscriber phangba haibse araiba amati nati dana ko adusu short kumba nati video adusu karimta khangjadaba laik laisu haijadaba mahangna chamchamba video thagat paduda samaina keno tawgani thajadaba haitare aduna asigumba ngasai gi hairiba sigi subscriber masing 1000 yohollaknaba honnabada ko yohollaknaba honnaba haibdi ngasai gi video si chandokpi bani khangde any upai ma tawbidana yam kanna honna rakhiba khuding ma pusu hanna thagat jari ko imagi maikai dagi su thagale
ꯑꯩꯉꯣꯟꯗꯒꯤꯁꯨ ꯃꯆꯥ ꯑꯣꯏꯔꯤꯕ ꯑꯩꯉꯣꯟꯗꯒꯤꯁꯨ ꯃꯌꯥꯝꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ 이마부 뭉치비버기 이마부 서포트 tꯧꯕꯤꯕꯒꯤ makha taanasu support tꯧbiyu aduga hojik hairiba aigi imanaba aigi colleagues mayam adagi aigi isunupi haidore hoi mari matagi isunupi gumba yauri adagi imagi oina machunupi jing magi machan nupi kari kram mayam changdana mamong nupi ko mayam hotna bidana hairiba subscriber 1000 do ngasi mak yoba ngamkhre hauze hauze aina video number matam sida 1004 leire ko aduna 1004 leiba matam sida ding ngasai gi full monetization ya bagi kaino do phange ro message to tabu monetization tawbagi ngasai gi paisa gumba kai gumba phangba khot haibudu madi leitri ko adugi kaino duma hai mayamna kaino monetization hainari jisu mapungaina paisa kharada oirasu awaman oina hanjal lakpadu aduneba aduna adugumba pungja do hek yorapa matamduda sungsoi soidana tawjarake ko adusu mayamda share tawjage kaginoda mayamna mating pangbibani mayamna hotnabibani mayamgi support nattanadi ngasaigi hairiba jingje oi thokpa haibudo ngamoidabnina aduna adugi matamduda so amuk tawjarake ngasigi jina hairiba monetization do yari haibagi youtube tagi aikhoida ngasaigi al tawba yabagi magi option mayam jingdo loi suna pibireeba haibdi amatta akhakpa leitana moigi dagi tanba yab jingdo talo haidana pirakpagi nungaiba mikuptuni ko aikhoina hojik utsare ke haitare mayamda share tawjaningi je ko aduna asigumba nungairaba mikupsibu mayamna tawibagi damakta hainingai leitana mukasu hanna thagatsari mayam makha tana support tawbiyu imagi video sibu asoyangam kari kara yaurabasu haibadi ahan oina tawjabanina khara ngakthok ngakchin kharadi adum tawbiro kaiginoda magi kenoje aikhoina yamna thijan khochandana achumaran yengbagi khudong chabdu aikhoiju thabak chatnaba kari kara tawbagi adugumbadu sunglei leitre aduna aranba kaya yauragasu mayamna ngakpiyu haibadi magi masagi wakhalondagi sagatjaba thainagi magi mapu ke mabok mama moi loi leidraba ngakta oibanina ko aduna adugi wari do ningjangaga pura oina loina keno tawbu sunatrabanina aranba kaya yauramba suyai adu pumna mutbu ngakpiyu haina haijari aduna hairiba asigumlaba mikupse aikoi mayam yamna aduki matik nungaijare video khara adum makha tana leptana adum khara di thagat sarakhige ko haibdi imagi oiba magi thaina gaidagi hauna yam tawjaningaga tawba phangakida haitare asengbani imana magi likhiba wari mayam ahanbagi mapunsigi oiba wari likhibado adu achumba ngaktani ko achumba ngakta haibda aikhoida ikaibadi phaugi ko kaigino haibda asaigi mayam nuaitaba wari haibsidi kanasu taba pambo oinade ko mayam pamnari chi nuaiba wari dunia adumapu khara aikhoina ikaijaba khara adum yaukre yaurabasu yauna hojik adagi ngangbada soiba kari kara kharadi adum yaudabdi nate kaiginoda laik laisu haina tawjaba natabanina magi punsi wari libada machanupagi libada khara makhaidi asoiba yaurabasu yauna mayam ngakpiyu kaiginoda aina hojik haijabado laik laisu hairaga kari kamai tawbano haibado karimta khangjaraga tawba natteba icham chamna magi aningba khara phongdokjaraga aduga hairiba kenodo achumaran thibagi matamdu tanjaduju phaminaba kari kragi kenodu ma leitabana ngasai semjin tawbudo adugi khudong chabuju phangida haitare adubu makhatana keno yari mukhaidi khoiju imagi mateng khara da oirasu
ꯄꯥꯡꯕ ꯉꯝꯅꯅꯕꯗꯤ ꯍꯣꯠꯅꯖꯔꯒꯦ ꯇꯥꯏꯃꯤꯡꯁꯦ ꯃꯇꯝꯁꯤ ꯌꯥꯝ ꯆꯤꯟꯕ ꯑꯣꯏꯅꯕꯀꯣ ꯑꯗꯨꯗꯨꯅ ꯄꯥꯛꯇꯤ ꯉꯝꯗꯦ ꯃꯁꯨ ꯅꯨꯄꯤ ꯈꯔꯒ ꯇꯧꯔꯒ ꯏꯆꯝ ꯆꯝꯅ ꯌꯥꯝꯅ 에디팅 ꯀꯔꯤ ꯀꯔꯥ ꯌꯥꯎꯗꯕꯤꯗ ꯇꯧꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯣꯏꯅ ꯑꯅꯝꯕꯅ ꯑꯣꯏꯅ ꯇꯧꯕꯅꯦꯕꯀꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤꯀꯣ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯀꯣ ꯑꯍꯟ ꯑꯣꯏꯔꯕ ꯃꯣꯏ ꯃꯌꯥꯝꯁꯤꯡꯕꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯁꯤꯒꯤ ꯀꯩꯅꯣ ꯇꯧꯕꯗ ꯋꯥꯖꯈꯤꯕ ꯑꯩꯒꯤ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯤ ꯍꯥꯏꯇꯥꯔꯦ ꯏꯃꯥꯒꯤꯅ ꯃꯁꯨ ꯅꯨꯄꯤꯁꯤꯡ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯁꯥꯄꯝ ꯑꯟꯖꯂꯤ ꯀꯣ ꯃꯥꯒꯤꯁꯨ ꯆꯦꯅꯦꯜ ꯑꯃꯗꯤ ꯍꯥꯡꯇꯣꯛꯆꯕ ꯍꯧꯔꯦ ꯀꯩꯒꯤꯅꯣꯗ ꯏꯃꯥꯒꯤꯁꯦ ꯃꯥꯅ ꯍꯣꯠꯅꯕꯗꯒꯤ ꯉꯝꯈꯤꯕꯅ ꯃꯥꯒꯤꯁꯨ ꯍꯣꯠꯅꯕ ꯃꯇꯝ ꯁꯪꯍꯧꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯆꯦꯅꯦꯜ ꯃꯥꯒꯤꯁꯦ ꯀꯩꯅꯣ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯣꯏꯅ ꯇꯧꯏꯀꯣ ꯑꯣꯀꯦ ꯃꯥꯒꯤ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜꯗꯨꯕꯨꯁꯨ ꯃꯌꯥꯝꯅ ꯌꯥꯔꯒꯗꯤ ꯁꯞꯄꯣꯔꯠ ꯈꯔ ꯇꯧꯕꯤꯌꯨ ꯃꯥꯁꯨ ꯌꯥꯝ ꯋꯥꯅ ꯀꯟꯅ ꯍꯣꯠꯅꯖꯔꯛꯀꯅꯤꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯕꯨ ꯃꯃꯥꯃꯛꯅꯦ ꯈꯟꯗꯨꯅ ꯃꯌꯥꯝꯅ ꯑꯩꯕꯨ ꯊꯥꯒꯠꯄꯤꯔꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯅ ꯃꯇꯨꯡꯗꯁꯨ 이마ꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯨꯝ 이ꯆꯥꯁꯤꯡꯁꯤꯒꯤ ꯃꯄꯥꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤ 이ꯆꯥꯁꯤꯡꯁꯤꯁꯨ ꯑꯐꯕ ꯃꯪꯒꯣꯜ ꯑꯣꯏꯕꯤꯌꯨ ꯅꯥꯗ ꯌꯦꯛꯇꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯕꯤꯌꯨ 이ꯆꯥꯁꯤꯡꯁꯤꯒꯤ ꯃꯄꯥꯅ 이마ꯅ ꯁꯤ ꯌꯧꯔꯛꯏꯕꯅꯤ 이마ꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯍꯩꯖꯗꯦ ꯉꯥꯡꯕ ꯁꯛꯄꯁꯨ ꯍꯩꯖꯗꯦ ꯑꯩꯕꯨ ꯀꯅꯥꯃꯠꯇ ꯑꯩꯒꯤ ꯃꯤ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯕꯅꯤ ꯑꯩꯒꯤ ꯃꯤꯁꯨ ꯌꯥꯝꯅ ꯂꯩꯔꯝꯃꯦ ꯃꯇꯥꯡꯁꯤꯗꯗꯤ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ